Nakoi pabungi tungin no lak peroi. Ichani di mafam sida mai tamduna ne achobo mi oiba ngamna bo nagadabane. Dugane matam punamakta nangni yengnabani na khaliba igi thamosina dine na angbuti thamosina nuksiki na Bima, Shudo, nangai gilai bagta tamam dramalin he. Indomcha, yumsida lady ba pot khuding magna. Nachabu pothabam khanghandri. Matam khradang di nachagi pothabam yingjawrake. Thawai da gishena nuksibi nangbo aina kamana thado chatoiba. Nang degi thawai ni. Nangna aigi nakta laiba makai. Aigi punsisina taibang pansida kemta mi hode. Nangna thangibu khongthangduna ne maigi komda tadana na baina ne aina senariba. Aina senadadi kana senadurige. Ai shumine. Ai ngobi natiye. Shawiyat. Kesimana ngamaroi na khangmanani. Moigi ukilduna so ingonda negotiation tawsi haidana engonda ingot pirakpa leirabani. Imause sagai sigilanni. Nangna ne imause tathi tawoina tawba yaroi. Noi lawai thoi pangdu tawdu soi tawya bro. Na hatoruna. Ai punsisi makhata na hingingdre. Ado babu akhoi di kaida saksa doiba. Chana pukhamjo amta leite. Nakoi nupi hai bakang nupse nasagi dakhale ai ngamoi go numin mangani hospital da nadana leibabu nang nongmata laaga yarekte ye nang di yumda ka dog leidi ba Sing sina krai di leirage kaina yumda kyam thingna halakadoino hangisidi hidu mana wakhallum to rigai jili Nang saktam si uraga aigi thamoi bu hen wahalle thuri ningsingba kaubana haknasu mabu amuk khana ningsinghalanu apoksimagide aigi punsidagi lapna chatkrako